Manipur amadi Manipurgi wangmadasu paksanna pangthoknariba iramdam Manipur asida Meira Paibigi Ehou Houdokhiba Chahi 94rak Surakpagi Ningshing Numit Thoubaldasu athokpa Meira Paibi apunba lup ampal amasung nupi samas anina punna sinduna ngasi Thoubal athokpam kaithelda leiba athokpa Meira Paibigi sanglenda Pangthokkhre ngasigi thoramaduda nupi samaski advisor Srimati Khundrakpam Indu Devi UCM gi former president NIPCO gi advisor Sunil Karam Kadagi advisor Hizam Priyo Kumar Ampalgi advisor Singh Athokpam Sobita Devi Laimapokpam Leiren Devi Yumnam Premabati Devi Laimapokpam Bino Devi Ningombam Bino Devi Yumnam Bimola Devi Asem Memtombi Devi Athokpam Memory Devi Athokpam Rani Devi Athokpam Rasmani Devi Asem Sanatombi Devi Thoubal and Kaksing district Apun Balup ki convener Jotin Waikhom amadi Atay Lup Kayagi Luchingba Kayasu Presidium member Singh Oina Sarukya Ki Thoramaduda Wangang Kiba Wangang Loy Singh Matau karamna Meira Paibigi Ehou asi lakhibano karamna haudorakhibano puwarigi matamdagi Manipur nupi singna laurakliba thodang sing amadi mamangaigi amasung haujik oiriba Manipurgi fibam asida Meira Paibi singna lauriba thodang singi matangda sandokna wafam kaya sing thamnakhi loinana makha tanasu aikoi amata oina punsinduna Manipuri magidamak tangdulai taba ing sikpa iramdam ama oihannaba punna thodang yaminarasi hainasu fongdoknakhi Nishagi Paktagi, Tung the Horakadoriba, Manipuri Kunaigi, and Gatori Pizza Sinchibu, and then with the Makta, Sharp Bandi Ehochi, Houdokhiba, High Bani Shabandi Ehochi, Manipuri Captain Koyakudi Makta unit among Hangagang, Adumina Lady Beni, Nishabandi, Tauramasi Taringai, Aduga, Isashim Kandabuanaring, Chida. Saya am proses sel pawat eki makhada Manipur gi para legendra ba praja kaya phaba hat patumba aduga isa sing asu khangja di ba sa ta sing pha ga manghan ban sing ba kaya tor pa nupi ga di jet yam manghan pa asi gumba mayam sidagi akoi nupi hai ba hanagi nisaban gi adumba unit da china Meira Paibi gi sayun sida loksalapani Masih 1980 ki maram pun maktu maibam lakai dagi hoba hera patungi thoktok dagi hoba malongi mi tara pada hati dagi hoba rims ki dagi hati dagi hoba pun mati mari makko maktu sama budra ada ida bagi nepi samaji lingkalatan lera dagi di matam tu dah bagi nepi angang sida bagi lupa sini yu thaga phubi saibi yam torpa ada yu thana no hona bada panik pokok yon thoropi film siang karena thoropa dagi nepi samajna punjalakana bagi nisane tinggi drive se taksing nom da achau sai sapu mo gi baneba bagi nisaban digi wa porchigi la kasi aduna matang nisaban di nupa si sum ting nupi mayam ji china nga sai gi thabak su suruni ade hala yutha ga imunga nupi sing purapa aduma silep tana sum chathar kudur maram warakana Sigi nisa tingri hena sathira ko polamal la kaino agana aikogi mayang mapal lebak tagi badam da aikogi ingsol marpuda ampose special power etse Manipur pumbada sador eba sathira ekase haiba eksi sador kodagi di security force na mi papa mi hat pa rep toba phar ga thibu khangdabi thodo wa thokche chumsa thaba ek hore Insya Allah sok marpu, kok masih lagi saya nipu ke mari ni boleh lagi, jangan kena yang benda. Sini hek thamak pada ki karino hai karena